Hello mayam, ay ngasi mayam da jam nungai ba pau ma share to bi to ni. Na hanai gi video da khoi mandop to una ba akhoi Sagaei gi ne gi nupa gi Sagaei gi ni haina ngangom Sagaei iche ma thengna gi ba ma na nongmai jing mi ta khoi da lau chak cha rao hai ba do ado nongmai jing di cancel lo re. Ado cái nó đó Friday irai numit ne chako re ba irai numit nung thang do su khoi chat dai office te lakna punna tawna khoi chat le cha re jam harau re nungai re do advance re chako bo se advance re kha ba ado hi chat le do jam nungai re ado iche gi bai ga su unaraga wari ga sana re mayam wari sare thing ekdam pung tara he le jum jo 11 jum ta do re moi sina leiba 6 mile hai do soi mile hai do Guwahati ta dum ni soi mile hai do le ri ba ado jam phajana to re da ke hai ta re chakhi ba ga ma ke hai office te halak ba ga cha ka tha anumoi du dum pulap tha o si hai ba cha tha e du ga chak cha re loina na ke no ke hai ta re ai na haning se jam nungai se mo gi jum gi ne entrance to chang ba ga ne ke no le ba ma tha to PANTHOIBI gi ke no hai ta re Meitei dress ba ama khak le ri ba photos ama le ri ba to chang ba ga sum khang ye cha om se Meitei jum ni ai na adu ga ina tai su harau se ke na cha khum da ne even the IMOINU gi ne photo le mi not only photo ke no do chinghu do su sana mo chu gi chinghu adaga ke na adu jam phaji photo ai sum matik mandi nam ma bani ado mayam da share to ge to yi ado PANTHOIBI le re even though IMOINU le Meitei gi lai puna mag jum ma da phang bani aduga PANTHOIBI Ima gi ne tonga na ne mandir ma da ne moi ke no flat ni le ri do masa gi ke no lam hingon do di na te masa gi flat le bani aba adu do adu gi side to ne ke do ri maning hai da moi se a direction to exactly khang gre ko don mai ge da thamin no na poche thong de changa ga smai to da ke no ore ba ma pa non da side to ne ke no thami PANTHOIBI Ima gi ne mandir macha ma le ba ai jam harau re di du u da Meitei gi lai ni na PANTHOIBI su u re adu ate ni ko do lining thau le miren gi su ne akhoi di lining thau le miren se sum khali oina hadi ke sum jaw de na murti ga photos statue ke sum leite na sum khoirammi de na khoi ko chakhong gi nakan na ma da thamaga adu na te mai gi si di photo su jaw ri adu jam harau re di phajana to na khara mathak ta to na ne thammi ba adu ai ke yure hai ba da line thau le miren Meitei gi su ure plus PANTHOIBI gi mandir ma ure even though IMOINU gi su chakhum da mandir macha ma hai ta side ta ma da tham ba to adu su ure do jam nungai re di da harau re to u da ai ke hai ta Meitei gi mo ma da chat lu ba da lo ba ma lai se Meitei lai ga to u se di satisfy o re ba do ke hai ta adu ye mi am da share to re ni si se yengminasi akhoi chat lu ba gi ke video jing do ai lo na share to ro ke से ठंडा ने बाजार लगे ठंडा ये बाजार लफू ये फजी ने ये जांग मयां के कोए ट्रैफिक जाम होते मयां गाड़ी ले हुए गाड़ी liên rồi chuyển ra गाड़ी ta đi close to đi ai jam harau re se PANTHOIBI Ima gi photo su leiramme iche gi yum da ngasi la e jam phare ai na hai ge to mani Punjabi tat ka akhoi Sunday da ne chi cha ko iche na akhoi ngasi Friday da oina gre
ꯁꯦ ꯀꯔꯤꯒꯤ ꯉꯁꯤ ꯐ꯭ꯔꯥꯏꯗꯦꯗ ꯀꯧꯔꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯣꯁꯦ ꯑꯩꯒꯤ ꯚꯣꯏꯁ ꯐꯖꯗꯦ ꯍꯣꯏ ꯍꯣꯏ ꯁꯨꯗꯗꯦ ꯍꯣꯏ ꯃꯤ ꯀꯩꯅꯣꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯁꯟꯗꯦꯗ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤꯅ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯩ ꯁꯦ ꯑꯩꯈꯣꯏ ꯆꯥꯛꯀ ꯇꯣꯛꯑꯦ ꯑꯩ ꯅꯝꯍꯧꯗꯔꯦ ꯉꯁꯤ ꯐ꯭ꯔꯥꯏꯗꯦꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯏꯆꯦꯁꯤꯅ ꯑꯩꯈꯣꯏꯗ ꯐ꯭ꯔꯥꯏꯗꯦꯗ ꯑꯗꯨꯝ ꯂꯥꯛꯑꯁꯤ ꯇꯧꯁꯤ ꯁꯟꯗꯦꯗ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦ ꯑꯁꯤꯒ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯔꯤꯁꯦ ꯏꯚꯦꯟꯗꯨ ꯏꯃꯣꯏꯅꯨꯁꯦ ꯐꯝ ꯂꯩꯔꯝꯕꯁꯤꯒ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯩꯗꯤ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯤꯒ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯔꯦ ꯑꯇꯩ ꯑꯇꯩ ꯌꯨꯝ ꯈꯪꯗ꯭ꯔꯦ ꯃꯤꯒꯤ ꯌꯨꯝꯗ ꯆꯥꯛꯀꯧꯕꯁꯦ ꯀꯔꯤ ꯋꯥꯔꯤꯗ ꯆꯥꯕꯒ ꯆꯥ ꯂꯣꯏꯔꯦ ꯋꯥꯔꯤꯒ ꯁꯥꯕꯗ ꯅꯪꯗ꯭ꯔꯦ ꯁꯨꯝ ꯌꯥꯏ ꯀꯂꯔꯁꯦ ꯆꯥꯛꯀ ꯆꯥꯕꯗ ꯅꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯒ ꯂꯣꯏꯁꯤꯜꯂꯛꯄ ꯆꯠꯂꯝꯗꯥꯏꯒꯤꯅꯦ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤꯅ ꯂꯥꯏꯒꯤ ꯅꯝꯍꯧꯔꯦ ꯏꯚꯦꯟꯗ ꯏꯃꯣꯏꯅꯨ ꯐꯝ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯄꯥꯟꯊꯣꯏꯕꯤ ꯂꯩꯔꯦ ꯄꯣꯠ ꯑꯃ ꯍꯥꯞꯄꯦ ꯏꯟꯗꯝꯗꯥꯒꯤ ꯎꯔꯤꯅꯤꯁꯦ ꯃꯥꯏ ꯐꯅ ꯌꯥꯝꯃꯦ ꯌꯨꯝꯗ ꯄꯥꯟꯕ ꯎꯔꯤꯅꯤꯅ ꯌꯨꯝꯒꯤꯅꯤꯁꯦ ꯁꯤꯃꯨꯛ ꯍꯥꯞꯄꯤꯔꯦ ꯑꯁ ꯐꯤꯁꯨ ꯌꯥꯝ ꯍꯥꯞꯄꯦꯍꯦ ꯐꯤ ꯌꯥꯝ ꯍꯥꯞꯄꯦ ꯃꯥꯏ ꯃꯄꯥ ꯅꯨꯄꯥꯗ ꯅꯍꯥꯟꯅ ꯑꯩ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇ꯭ꯔꯣ ꯃꯄꯥ ꯅꯨꯄꯥꯗ ꯑꯦꯛꯗꯝ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯁꯟꯗꯦꯗ ꯂꯥꯛꯀꯗꯕꯗꯣ ꯀꯩꯅꯣ ꯏꯆꯦꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯥꯏ ꯃꯃꯥꯟꯅꯕꯤꯒꯤ ꯕꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯃꯣꯔꯅꯤꯡꯗ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯨꯒꯤ ꯆꯠꯂꯅꯤ ꯑꯗꯨꯒꯤ ꯉꯁꯤ ꯐ꯭ꯔꯥꯏꯗꯦꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯑꯩꯅ ꯑꯄꯥꯝꯕꯁꯦ ꯂꯥꯏꯒꯤ ꯀꯣꯟ ꯂꯩꯔꯦ ꯁꯤꯒ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒ ꯐꯖꯅ ꯇꯧꯅ ꯊꯝꯃꯤ ꯁꯤꯒ ꯇꯣꯉꯥꯟꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯂꯩꯌꯦ ꯁꯦ ꯂꯛꯁꯃꯤ ꯀꯨꯕꯦꯔ ꯂꯩꯇꯦ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯐꯣꯇꯣꯁꯤ ꯎꯕꯗ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯔꯦꯕ ꯁꯨꯃꯥꯏꯅ ꯃꯤꯇꯩ ꯌꯨꯝꯗꯒ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯁꯟꯗꯦꯗ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯉꯁꯤ ꯐ꯭ꯔꯥꯏꯗꯦꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯔꯦ ꯁꯤꯒ ꯃꯤꯇꯩꯒꯤ ꯂꯥꯏꯐꯅ ꯆꯥꯛꯈꯨꯝꯗꯅ ꯏꯚꯦꯟꯇꯨ ꯏꯃꯣꯏꯅꯨ ꯂꯩꯔꯦ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯐꯝꯅ ꯂꯩꯔꯦ ꯁꯤꯒꯅ ꯃꯄꯥꯟꯗꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯣꯏꯅ ꯊꯝꯃꯦ ꯑꯗꯣ ꯌꯥꯝ ꯐꯖꯔꯦ ꯁꯤꯁꯇꯦꯝꯁꯦ ꯑꯩ ꯆꯥꯕ ꯊꯛꯄꯗꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯋꯥꯔꯤꯒ ꯁꯥꯕ ꯈꯣꯠꯄꯗ ꯅꯝꯃꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒ ꯀꯣꯛ ꯆꯥꯟꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯏꯪ ꯇꯞꯄ ꯀꯩꯅꯣ ꯑꯣꯏꯔꯒꯗꯤ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤ ꯕ꯭ꯂꯣꯛꯇ ꯌꯦꯡꯉꯨꯅꯦ ꯌꯥꯎꯕꯅꯤꯗꯨ ꯑꯁꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯆꯪꯈꯤꯕꯒ ꯄꯥꯟꯊꯣꯏꯕꯤ ꯃꯥꯒꯤ ꯐꯣꯇꯣ ꯂꯩꯔꯦ ꯒꯦꯠꯁꯤꯒ ꯂꯥꯒꯤ ꯄꯥꯝꯃꯤꯅꯦ ꯃꯤꯇꯩꯒꯤ ꯄꯥꯟꯊꯣꯏꯕꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯒꯨꯝꯕꯁꯦ ꯆꯪꯕꯗꯅꯦ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯇꯩ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯁꯤ ꯄꯨꯔꯥ ꯑꯣꯏꯔꯦ ꯑꯄꯥꯝꯕ ꯑꯣꯏꯔꯦ ꯏꯃꯨꯡꯗꯁꯨ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤꯁꯨ ꯂꯩꯔꯦ ꯑꯩ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯒꯦ ꯑꯣ ꯇꯥꯏ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯃꯤ ꯒꯦꯠꯀ ꯊꯤꯡꯈꯔꯦ ꯑꯩꯒꯤꯅꯤꯁꯦ ꯑꯩꯅ ꯖꯅꯝ ꯂꯩꯔꯤꯕ ꯊꯥꯔꯤꯁꯤꯡꯁꯦ ꯖꯦꯅꯝ ꯌꯥꯎꯕ꯭ꯔꯥ ꯖꯅꯝꯁꯦ ꯁꯤ ꯖꯅꯝꯗꯤ ꯑꯁꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯂꯦꯟꯒꯔ ꯅꯪ ꯂꯥꯛꯄ ꯑꯣ ꯑꯣ ꯑꯁꯤ ꯖꯅꯝꯁꯦ ꯑꯩꯒꯤꯅꯤ ꯑꯁꯤꯅ ꯇꯥꯏꯔꯦꯟ ꯑꯗꯨ ꯁꯤ ꯇꯥꯏꯔꯦꯟꯁꯦ ꯑꯣ ꯇꯥꯏꯔꯦꯟ ꯑꯁ ꯃꯝꯕꯁꯤꯒ ꯑꯩꯅ ꯌꯥꯝꯅ ꯅꯝꯖꯅꯤꯡꯕ ꯍꯥꯏꯔꯗꯤ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯂꯩꯔꯦ ꯎꯏ ꯇꯥꯏꯔꯦꯟꯁꯦ ꯎꯔꯦ ꯑꯗꯨ ꯁꯦ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯃꯊꯧ ꯇꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯗꯒ ꯍꯥꯞꯄ ꯀꯩꯅꯣꯗꯣ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯏꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯣ ꯑꯣ ꯈꯪꯗꯦ ꯁꯤꯁꯤ ꯑꯩ ꯎꯗ꯭ꯔꯤ ꯁꯤꯅ ꯑꯩꯅ ꯊꯥꯔꯤꯁꯤꯅ ꯅꯣꯡꯃ ꯂꯩꯅꯤ ꯑꯉꯥꯟꯕꯗ ꯂꯥꯛꯑꯒ ꯎꯒꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯉꯔꯣꯏ ꯁꯤ ꯇꯥꯏꯔꯦꯟꯁꯤꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗ ꯇꯥꯏꯔꯦꯟ ꯄꯣꯡꯐꯥꯏ ꯃꯊꯧ ꯇꯥꯏꯗ ꯑꯩꯈꯣꯏ ꯈꯔꯅ ꯇꯨꯜꯁꯤ ꯇꯧꯅꯩꯅ ꯑꯩꯈꯣꯏꯗꯤ ꯇꯥꯏꯔꯦꯟ ꯇꯧꯔꯤꯅ ꯇꯨꯜꯁꯤꯗꯨꯅ ꯍꯤꯟꯗꯨ ꯙꯔꯃꯗ ꯍꯤꯟꯗꯨꯗ ꯇꯥꯔꯦꯅ ꯇꯥꯏꯔꯦꯟꯁꯤꯅ ꯀꯩꯅꯣꯗ ꯂꯩꯔꯦ ꯂꯥꯏꯒꯤ ꯇꯧꯕꯗꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯖꯦꯅꯝꯒ ꯀꯩꯀꯩꯁꯨ ꯂꯣꯏ ꯂꯩꯔꯦ ꯑꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯂꯦꯟꯈ꯭ꯔꯦ ꯁꯤꯁꯦ ꯐꯖꯅ ꯇꯧꯔꯤ ꯃꯇꯦꯡ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯐ꯭ꯂꯣꯔ ꯐꯥꯎ ꯂꯩ ꯃꯥꯅꯦꯀꯣ ꯐꯣꯔꯠ ꯐ꯭ꯂꯣꯔ ꯐꯥꯎ ꯂꯩ ꯁꯤꯒꯨꯝꯕꯗꯅ ꯐꯩ ꯌꯥꯝ ꯍꯦꯟꯖꯟꯅ ꯋꯥꯡꯕꯁꯨ ꯀꯩꯅꯣ ꯑꯣꯏꯗꯦ ꯃꯤ ꯌꯥꯝꯃꯒ ꯅꯨꯡꯉꯥꯏꯇꯦꯅ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯑꯩꯅ ꯃꯁꯥꯅ ꯂꯣꯏ ꯊꯥꯏ ꯃꯁꯥꯅ ꯊꯥꯕ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯝꯕꯗ ꯎꯗ꯭ꯔꯦ ꯁꯦ ꯐꯖꯅ ꯑꯣ ꯑꯩꯁꯦ ꯑꯣ ꯁꯦ ꯁꯦ ꯒꯥꯔꯗꯦꯟꯁꯦ ꯃꯆꯥ ꯈꯛ ꯀꯌꯥ ꯐꯖꯅ ꯇꯧꯔꯒ ꯏꯆꯦꯁꯦ ꯊꯥꯖꯜꯂꯤꯅꯤꯗ ꯑꯩꯅ ꯑꯗꯨꯝ ꯀꯩꯗꯧꯔꯕꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏ ꯇꯥꯏꯔꯦꯟꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯣ
ꯁꯤ ꯃꯁꯥꯅ ꯍꯤꯡꯉꯤ ꯍꯥꯏꯅꯦ ꯇꯥꯏꯔꯦꯟꯁꯤꯕꯨ ꯃꯁꯥꯅ ꯍꯤꯡꯕ꯭ꯔꯥ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯩ ꯄꯨꯔꯛꯄꯅꯦ ꯑꯣ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯑꯁꯨꯛ ꯈꯤꯇꯪ ꯆꯥꯎꯔꯦ ꯑꯩꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯥꯏꯔꯦꯟꯅꯤꯁꯦ ꯃꯌꯥꯝ ꯊꯧꯕꯥꯜꯗꯩ ꯄꯨꯔꯛꯏꯅꯤꯁꯦ ꯑꯩꯅ ꯏꯃꯥ ꯏꯕꯦꯝꯃ ꯊꯧꯕꯥꯜꯗꯒꯤ ꯊꯧꯕꯥꯜꯗꯒꯤ ꯄꯨꯔꯛꯄ ꯇꯥꯏꯔꯦꯟꯅꯤꯁꯦ ꯃꯌꯥꯝ ꯄꯣꯡꯐꯥꯏ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯒ ꯐꯪꯉꯤꯅꯀꯣ ꯄꯣꯡꯐꯥꯏꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯁꯨꯝ ꯅꯥꯄꯤ ꯃꯔꯛꯇ ꯍꯧꯔꯦ ꯑꯇꯣꯞꯄ ꯑꯣ ꯁꯤꯁꯨ ꯃꯤꯇꯩꯒꯤꯅꯤꯗꯣ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯁꯨ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯦ